do Myanmar ngam ki border pillar 81 amasung sub border pillar sing satnaba yaroi haibuna United Committee Manipur UCM na amu machugi cross mark injection kray ngasi malem sin betung na pangthok na bugum Manipur su International Day Against Drug Abuse and Illicit Trafficking in limit palan thoram pangthok kray Myanmar di Manipur ni ke mereka thok riba border pillar wathok ki achum aran tidok na ba Manipur government ki wai ba high power committee ma same le hana Chief Minister N Biren Pongdorakli Manipur University ki Vice Chancellor ki mataka siriba maral taramanga ki achum aran sing ISRD Ministry na kizil laga hana Ministry ki Joint Secretary na thajaba pirak le hana Chief Minister Pongdorakli Yuria ki mamal ka hena yon Manipur le riba dealers sing mathak ta akan ba action lokot kani hana Agriculture Department ki Director PS Rajendran Hairi amasung kumjale sing machapan kumputra ni thoi da puto ki ba Manipur ki ahan feature film matam ki Manipur direction ki ba Director Dev Kumar Borsta ahan bakaram Manmohan Lifetime Achievement Award 2018 kushina kray Ma'am Kurupin Jari Adom Yang Bit of Impact News ni Hausi Pungja Sabab gi Maroi Pausing Miam de Pijari United Committee Manipur UCM na border pillar 81 amasung sub border pillar sing ase satna yaroi haina across mark election kray committee asiki president oide Sunil Karam na ipai pugi haktak tagi Manipur gi ngamkhai sing ase ngak tuna lakpane masibu thugai na ba honari kadi I thoklabasu thengnagani haiba wafam thamlaki ngase upung taramatoi tab matamda United Committee Manipur ki President Sunil Karam amsung General Secretary KH Athauba ani luchingba mioi taraundu ne sab kangbu amana kwarta khunau khul gi manakta leiba border pillar 81 amsung sub border pillar sing yengsin ba da Manipur lanchindu na yunglamba pillar sing da Myanmar gi mayek yeklamba sing adu UCM na luchingba kangbu oduna border pillar sing ase chanaba yaroi haiduna amu machu sangjinki UCM ki President Sunil Karam na India Lengak na Manipur ki Myanmar ga taina bada leiba border pillar sing asigi matang da irang thoan ba Manipur gi lam pithok nu ba hona ba si yaning de na phongdokhi yengshin khongchara da UCM gi thaumi sing na border pillar yeksin baga loina na Manipur gi ngamkhai kai bi yaroi ngamkhai paring aikoina nga kani ha bi kholau kya so border adu da lauki Hantak ki aroiba 3 kilometers yauna lansila aba ajugi area sida aikoi government of India amsung Manipur praja aikoina tumina leithokpa yadaba phibam lore aduna hantak ki phibam sida di aikoi tasengna atabi ma khak lepa kanda aikoi gi ngamkai amsung koi gi border ipai pu nga amiba aikoi gi adugum law ngamkai singa se aikoi gi ngasi gi mirolna hanbal leitana ngak nabagi dom aikoi gi adugumba phirep tu lei yade haiba pot pausi hanjan haibada Karigumbada Yartab Taragadi, I quay say India gi manung channel lady part amani, Adumapu high area say, Masip Shumpitok Pishin Tau like Taragadi, Manipur India gi part amgi manunda, Chandrabra, Adu Taragadi Equage, India gi cities and Namani Habada, Equi Kramana Hagidono, Aduna Marmarkana, Equage India gi cities and Nama Asengba, Natrap Taragana Madugi Sapsaba, Nakayama, Shangabugi Matoktai. Ngasi malem sin betung na International Day Against Drug Abuse and Illicit Trafficking palan thoram pangthoknari Manipur su numirasi palan pakshana taunari numirasi ga marilena na mayai kabni sa thadok tu na afabe khunai ama ONC habi ki pandamda International Day Against Drug Abuse and Illicit Trafficking ki saruka moina mairoi singoiba khongshat amangasi Chief Minister N Birena lamtha ki Narcotics and Affairs of Border na famasung Narcotics Central Bureau NCV Manipur Sindra Pangtokiba Mairo Isingi Rally Duda Anwa Manipur Rifles ki campus tagi lamthaba hokibane Rally lamthara matung Chief Minister na paumi sing the Fongdor Kibada hokiba chahiya sida NAF NCV amade State Police na drug ki mayokta maipak na drive kya sataduna lakli drug addiction lay tab khunai ama
leingakna semdana honari hauzik fawbada miyamna piriba support na maram oiraga nisa thingbugi kongjang ase maipang sangsil bani hana chief minister na phongdorakhi drugs se hayeng thinge aponte ngasi thingobada narcotics bureau adagi akhoi gi leiriba navy aduga state police akhoi jointly adu chathar ko drive ni war on drugs last 1 year sida akhoi am successfully achieved to win lowi the people now have started people now have realized the losses of drugs drug tagi kanba society drug addicts yaug da drug ki aduguma maintenance mayam the field dog da aduguma society ma akhoi semba pame hojik phawgi pibiriba media na pibiriba support aduga masses na pibiriba support se I would like to request to continue again thauramadu mari lena paumi sing hangba wangi paukhum pira duna chief minister na hai Myanmar masung Manipur ani gi marak thokliba border pillar gi wathoki matang da achum maran thidong na Manipur government ki oiba high power committee ma semle ipa ipuna thambiram liba Manipur gi ngam khaida sokna ba honarak pada government na tumin lairoi hena su chief minister na phongdoki chief minister na makata na phongdorak pada border pillar gi che na ba thidong na ba sem ki ba high power committee asida revenue minister karam syam no chairman oiri lona na mari lena ba MLA minister amasung DC sing committee sida yauri committee sina sport chatuna thizinduna verified torba matung da pikalak pa ya ba paikhat payaba thabak sing paikhat na balengak na honargani haina phongdoki border pillar gi mathang la ibasi Manipur am sensitive boy akhoi lamsi di am na picture adu historical backgrounds mayama Myanmar ga akhoi ga tawna ki report adu du leibani na hairiba posi khudak da kari ma chathawa leiraga di until the unless yanaba ma productive hawdi ma si thabak lepiu haibagi akhoi request ma central government tawkhre suppose yung tang akhoi verify to drakar le aduna akhoi gi high power committee especially for the border pillars dispute same gre akhoi gi pai puna thanamba boundaries karigum khara da akhoi gi consent yaugna akhoi tanadana tobu yaroi nisa thingnan nabagi wakhalol da ngasi Manipur lengak na nisa thadok wasiana mingthon nisa dagi ngak thokna na thawrang ma Manipur lengak na pangtok ba International Day Against Drug Abuse and Illicit Trafficking gi thoramda chief minister nongthung biren na hawdokre Social Welfare Department tongan NGO singa khusam na tuna Jenims ki auditorium da pangtok ki thoram da chief minister na luching duna nisa thadok nun bagi dama miyam puna wasak lawmina ki International Day Against Drug Abuse and Illicit Trafficking ga mari lenana nisa sijinaru basingbu achumbalami da purang na bahona bada masak thong na achoma thaudang lawriba rehabilitation center ani da achamba khodol tamdunai kai khumna ba utki loinana gada gi makha da leba tongan ba nisa thingna ba honariba loop singbu su ikai khumna ki amaramda mamang da nisa sijinaram laga rehabilitation da leibadagi hauki ba chahi tararom ase nisa thadok ngamdun achumba lambi da laklaba mioi nipan busu hariba thoram du man channa achamba khudol tamduna puning thawgat ki lena nisa thingma gamari lena Manipur ki tongan district singda social welfare department sindur pangthok painting competition essay writing extempore speech na chingmugi changdam nabagi makok mathang tar mairoi singda mana mathum su yenthokhi Nakalamramda yu sungba yu thakba si fanakan thingna ba honarabasu thingma ngamdana leiriba asigi maramsu adumak lei haina chief minister na thoramdu marilena phongdoki loinana athu matamda yu sungba mati yu yonmada lengak nam yeng changduna chap sana pathaf ama semduna ain na yaba lo na yaba mongdu yu sungba mati yonmana chingbagi thabakya paikhatna ba honari haina phongdoki Nisha thadok seba thaurang asigi ahan phase ki oina school marifu khangatuna school sing adugi oza sing amadi mahiro singda nisa thingbaga mari lena hiram singi matangda ningthina training tawgani loinana awareness kaya piduna harbi school marifu adu drug free campus oina lauthokani haiba wafamsu chief minister na phongdoki nahan gai tawrami se saibna te ko free thaba pot amalerum nitrogen and 10 and a tablet listing mangaga samapan muk hena fagalai koi cough syrup fagalai si 3612 ne brown sugar da kg taru muk fagalai koi words is yours na kuji angang mayam school da ngaunaris 8,86,807 tablet kumba
ꯑꯗꯨꯒ 121 grams ꯐꯒꯠꯂꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯅ ꯍꯦꯛꯇ ꯋꯥꯏ ꯆꯥꯏꯔꯒ ꯁꯣꯁꯥꯏꯇꯤꯁꯦ ꯍꯦꯛꯇ ꯃꯑꯣꯡ ꯑꯃ ꯇꯥꯗꯅ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯎꯔꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯣꯟꯆ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯤꯁꯥ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯕ ꯁ꯭ꯂꯣꯒꯥꯟ ꯑꯃꯒ ꯀꯣꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯗ꯭ꯔꯒ ꯐ꯭ꯔꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯂꯣꯟꯆ ꯇꯧꯔꯤꯁꯤ ꯌꯥꯝꯅ ꯀꯞꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯑꯩꯈꯣꯏꯗ ꯃꯤꯠꯅ ꯎꯏ ngasi thawram da saru ya ke va health minister langpok lapam zen te kumana hai nisa thingna raba hona ba miyam pumna bakna logi oiba maram singsu khangjin bi ba mathau tai haina phongdok laduna egis policy lairaba maram na atopa south east asian country dagi sakot khongthang gi oiba thabak thoram kaya ama changlak pagi mathakta fattaba thabak thawong kaya ama su changlak loi haningai leite maram aduna nisa ga mari lenaba fattaba thawong kaya ama manipur da संगलक मतम थेंगनब ngamnanaba haujik hauna miyamna amato oina leminaba mathau tai haina phongdokhi ngasigi thoramadu da mafung oina saruk yakiba social welfare minister nemcha kivjenna aikoi isa dagi imung manung dagi hauna nisa sijinat tanaba hona gadamane isa dagi haudana society ama mapung fana semdok ngamloi haina phongdokhi this very time law maseba akhoi effective oenge meaningful oenge haiba targeti akhoi mayam da aware oiba akhoi mayam khangmin na bum change sik ekse kari no pam se kari no kari to go no and what are the do's and don'ts of this particular law chimligi cham general law have to not bada sigi ndps ek sigi makha da semiba court sing se mase khoi gi special courts ni laibu law se kari no special law kowe the hard bising masi akoina mass awareness program change 2018 chahigi international day against drug abuse and illicit trafficking asigi team listen first listen to children and youth is the first step to help them grow healthy and safe hairi basina oiri masina nisa season naba prevent to naba examna fariba kongthang ama oigani masida pukning changbana ekoi gi angang na hasing imung kaya gi jaifa ba oihanba ngamgadori bani Democratic Students Alliance of Manipur Desam gi draki mayok ta sahi ma chupna chathagda ba awareness amasung poster campaign haudokre illicit drugs The Dark Future of Youth haiba hiram asida sahi ama chumna chathagada awareness amasung poster campaign ado Mairoi Lubasira Sinduna Johnston School da International Day Against Drug Abuse and Illicit Trafficking 2018 gi numit kamari lenana pangthokiba thawrama mada haudokibane thawrama da saru yakiba Department of Psychiatry RIMS ki head Professor Dr. R.K. Lenin na aikogi society asi mayai kabni sagi chaitheng fajana fangnaba society ama oiri lamdama sida na singna drug sijinam ki chang wang magi matakta mayai kabni sa laloli basingi miyeng pamsu na sing asidane nisa sijinaba si thingba ngamdrabasu hojiki matam sida nisa sijinaba ki chang kharadi hanthare nisa sijinari basingda nisa sijinaga no haiduna pumthing thingbadi ngamloi maramaduna nisa gi mau khangdriba chahi nauribana singda nisa sijinadana miyeng thamho chumgani maruin in khalak libana singda mai ningthina tamanba personality development ki maikaida punba yananaba honaba mathau tai haina phongdokhi thawramadu sathagada poster campaign gi poster su phongki awareness amasung poster campaign haudokpu gi thawramadu oja nisa gi mayok ta khongjang changsiliba thangjiliba khong thangjiliba miyoi sing police personnel sing amasung mahiroi kyana saruk yakhi lamdam sida mahik amakak changakna ko masigi mahik sigi maming de koina temptation kowe masing asing rangi nate hauki ba sahi kun kuntra sidagi haunai koina thengnana ba hona duna la abne ba ko punsi mayam ama kansi imung mayam ama kansi haiba taragadi primary prevention haibasi warme primary prevention haibasi di sungsa chadri banga ngasi koi phami ba satra satri sing sigi masri se koina mahik si changan dana ba karmai no hona ba tai ne sa thingnana ba gi lambi se koi ge akoi implement tawdaba akoi ge legislation sinadi oibe adre akoi amamamna akoi each one of us akoi na role model oina tholopigi darkar oire Observation of International Day Against Drug Abuse and Illicit Trafficking ki thorum ga marilena ngasi sapam lakai gram panchayat ki ward number 2 gi member RK Gitana
Takyal Khongbal Maning Lekai de Leba The Hope Home da Chana Thakna Bolam Ka Kusina Kray Relief Center for the Welfare of Different Able Persons Manipur Sinduna Takyal Khongbal Maning Lekai de Leba Center Asida Malim Gyoina Pangthok Liba Mayai Kabanisa Sing Asidagi Matau Karamna Piklib Angang Amade Na Weribalam Damasik Mioy Kiada Masama Ufana Len Nabatongan Tongan Association Kian Honatuna Lakli Ngasi Takyal Khongbal Maning Lekai de Leba The Hope Home the Pangtoki Bachamba Tauramada Sapam Lekai Gram Panchayat ki Ward Member Ani Ward number 2 ki Member RK Gita Mrs. Ayawagi Runners Up Tar Kibi Mrs. Asakiran Rehabilitation Officer KH Karnajit amadi different level persons Manipur ki National Award M Premier Sarugyaki ai angang single loina lerame yum apik pamada yum apik adu leiba yadabadege lamang asida khoi laktuna khoi gi nepali amagi wari am ningsing besu yai phugri ama pairaga de chingmai da chalaga su hingbangam yabi type ta ai su sarkar gi mateng amata yaudana mafam asida yam wana angang sing asiga leiminai adu warabasu angang sing asi uraga ai gi nungai jaba ai gi thamoi da dum phaujai ai bu nungsibiba sinau singna angang bu nungsiba mioi singna lakpiduna marak marakta mateng pangbi basu su yam haraujai United Nations International Day Against Drug Abuse and Illicit Trafficking Marilenana Harm Reduction Network Manipur Sindana Global Day of Action 2018 ki Kumon Thoram Pangthokre Support Don't Punish Hybe Timda Manipur Press Club the Pangthoki Thoram da Lengakna Saukhat Thoram da Thadaba Senthang Gisada Tara the Public Health Sector da Thadabiu Haduna Miyam Takshin ki Thoram Adugi Sarukam Oina Paumising da Wangang Laduna Convener RK Tikena Drug Sijina Badagi Miyamna Hangwena Launa Ribamio Sing da Hantana Yingbi Mahota Afabalamida Puna and Bapuning Taugat Piu and Fondoki Mana Makataraduna drug users in a crime the Chenab Matamda Fu Chebe Togi Hainabiasi Tado Pinner Nabasu Miyam da Apple Toki drug chabada phadana khotana criminal amagi type ta torture tauba puba mai mayum thugai biba adigi masam kakhat piba nupi chaba leragana sumbasina akoina ui masina mob justice na trabajala government su yakana hairi mob justice laws akoi khutta paibi yaroi rakana hairi aduga drug chaba amda kanaguma sanstana man heta pabal aga torture taudana phadana madu akogi beng dadi maduna solakadubse in the future da Public Health Program da mana laina tina yauramba oiragadi mana lot ki bitaragadi atopa mayamam da magi peers mayamam da sandokitna aduna hena among nungnang moduni akoina ngasi kanna akoina phaujariba International Day Against Drug Abuse and Illicit Trafficking ga Marilenan ngasi Churachandpur gi miyam gi oiba rally am pangthokrai rally ado Joint Philanthropic Organization JPO Churachandpur na sinduna sathakibani Rally adu Tubong Peace Ground ki Hoduna Lamka ki Public Ground Fawu Chatuna Mafamada Miyam Goi Mupama Pangthokpin Lucian Ki Nong Shurabisuna Chatkiva Rally adu da Drak Mayakta Amatuina Leminaduna Churachandpurigi Drak Mutala Shab Kolau Sing Miyam Pun and Lauminaki Churachandpur ki Tongan Club Family Association Tarana Pun the same Kiba Joint Philanthropic Organization na Matamatam Gioina Paikalakiba Drak Pagalakiba drug sing ngasi lamka grounda mai thatuna mangan ki drug sing adu marwena WY tablet listing kunmanga heroin gram yankai SP tablet piece chamanga amadi N10 tablet piece nifuni Lebagasigi mafam kaya numinas palan tauri numinasigi marilena na prevention of alcoholism and substance abuse ki lamda thoidok hendok na singthan nga oi bethabak tawba singda President Ramnath Kovind amari raksuba National Award ngasi New Delhi yanthokrai panba yaba mana hojik forward integrated rehabilitation center for addicts IRCA's Charakna Chamri Rom Lebak sin matungna ministry gi makada hangduna mathau tauri
Numerasiga Marilenana, listen first. Listening to children and youth is the first step to help them grow healthy and safe. Fiber team Masida, Hope Home Angang Sing the awareness program Pangtokre. Thauramasi Relief Center for the Welfare of Differently Able Persons, Manipuna Sinduna, Pangtokibani. International Day Against Drug and Illicit Trafficking of Drugs Kamarilena na Community Medicine Department, RIMS na Indian Medical Association, Manipuri State Amadi Thawal Greater Centurion ga Kusam Natuna, IRE College of Teacher Education, Wangjing Amadi IRD o Wangvalda Nisana Pibasai Tengi Matang Kana Nainabaki Tauram Singh Pangthok Rehena, Cherola Mada Kangalakli. Lampel Patalaiba 143 Battalion CRPF ki Commandant Lal Chan Yadav Naluchingduna Battalion Nasida International Day Against Drug Abuse and Illicit Trafficking Numit Palan Pangthok Rehena Cherola Madakangalakli. Indira Gandhi na Prime Minister Oidingai Matam English Machamapan Marifutara Mangada India Pumba Emergency Tamjinduna Mioibagi Hak Kongauna Kiba Thawung bu yaning da phong doctor ngasi national gi thakta BJP na Black Day of Democracy haina palan tauri hiramasi ga mari na BJP Manipur Pradesh ki office ta pangdo kiba Black Day of Democracy ki thoram da saruk ya ki Chief Minister N Virena Manipur University ki waso kamari leinana Vice Chancellor Professor Adya Prasad Pandey ki matak siru maral taramanga gi Asum Aran Singh ISRD Ministry na Thizilagani haina Ministry asi ki Joint Secretary na Chief Minister da Thajo Pirak Lehari Chief Minister Namaka Tana High Manipur University ki academic atmosphere Kaihandana Thamdana Nabidamak Musu Amasung Mutagi Mihut Singa Chief Minister Anirak Unadun Wari Sakre Loinana Ministry of HRD ki Joint Secretary Masamak Infal Lakuna Isuasi Matang the Waro Ishinama Purak Naba Musu Madi Mutagi Mihut Singa Una Kibasu Laikre Joint Secretary ga Unarabumatung Fawada Manipur University ki issue Loishindan Laibadagi Chief Minister na Musugi Kangbuga Ahumlak Sub Oina Unanaba formal invitation Tabada Musugi Muhut Kambu Singh Lak Wahaya Kidi Hari Mairo Singna Pin the Bakara Laibadagi La Kidaba Oidamgani had a Chief Minister na Fongdokladuna Manipur University ki issue se Yaribamakai Atu Matam da Waroshin Purunaba State Government ki Maiki Degisu Kanna Honari had a Fongdoki Black Day of Democracy Pangthokpogi Thoramada BJP Manipur Pradesh ki President KS Babananda Manipur Government ki spokesperson TS Bishwajit Lenga Kasigi Minister Made MLA Singsu Sarubyaki Joint Secretary ISRD ga founder ga masi moi ngasi si aina meeting ko buda lakte ada moi gi matter se kitang serious way yara ga di moi na pamise khoi sumai tok dana committee ma sembani committee ma semaga sumai na thigat pa khogat pa BCC gi matak khara ta honing ba dung ma lai kamai to sigen haiba da gi ma ji just thang de numi simak ma adum ingonda WhatsApp ta halai all the 15 charges against the BC will be investigated by Minister of HRD Human Resource Department. Sina ma 15 allegation to Taurani had. The Sigi Pausi, I MUG, Chilnau Sing was asking the Pige Yaragadi Waris Hajan, Kabuta Huji in a communication fund. Manipur University Matik Sadaba Professor BC Professor Adya Prasad Pandey Kanner Nabhonabada University SC Mutatner Nabhonabigan Hana local surrounding people of the Manipur University Kanchipuna Topachero Lamada Kangalakli Agriculture Department Additional Chief Secretary Led Kojan Hauki Family Director PS Rajendra Masa Chatuna Private Dealer Singda Yuria Mamal Hian Yolibra Haina Surprise Check Tokray Lomisina Uria Fanglaro having me five Tobigano Agriculture Department Uria Stock Marankan Lady Hana Agriculture Department Director PS Rajendra Thamlakli Ngasi Agriculture Department Additional Chief Secretary Director the Department Gimakok Thong Official Singna Taubalam the Kakshing District Tongan Tongan Bamba from the Ladiba Uria Private Dealer Singi Dukanam the Godown Sing the Chatuna Surprise Check Chathaki Bane
dealer ayamana department piriba mamaldagi hena yonba thengnaraki tungda paumi singda fongdorakpada Ministry of Fertilizer Government of India gi matung ina all India gi oina urea gi mamalase MRP da lawmi singda fangan bahaina pandam thamli adubu Manipur state gi oina private dealer singna godown dagi lokhatpa madi lokthaba loinana transportation charges sing haplaga MRP mamaldagi khara helaga yoli adubu private dealer singna MRP mamaldagi saruk ani ahum hena yonba loinana mapan thadokpadi department tumina yengloi action logani lawmi singna su kanaguma private dealer singna ahenba mamalda urea yonba thengnarabadi department complaint tobiyo nakalamramda Manipur lenga kamade agriculture department private dealer singi maming kakpagi wakfam di laite adubu private dealer singna thengnaribi khudong chadaba yenglaga agriculture department private dealer singda authorization piriba Brahmaputra Valley Fertilizer Company hariba sida aiba recommendation thaduna subsidy pibina na bahajagani hana director sinema kataki अरे यारी है लेबर लोग चांगिंग तो ना इसा की दरकार लेबर हार सी याम न पेनी की कोई ममोंग दा हार फंगरोई का की ममोंग दा हार सी बेग हम दरकार लेबर बेग त्रांगा कुन लोग चल लगा थमगी थबगी थादोक पियु दरकार लेबर खतम लेबियु अदुगा मनाक नकपा प्राइवेट डीलर सिंग दा हारिबा अखोइन ममन सी याम हेंजन वांगा गदी मसीसु कंप्लेंट सी डिपार्टमेंट तो बियु अदुगा हारिबा डीलर सिंग की सुम पैसा मांग दे तुमगी वेलफेयर की दमकता अखोइ करी तो यागे हाइबसे अखोइ कंपनी दे सी इबनी खंगदे इंडिया गवर्नमेंट इबनी खंगदे अखोइ याम कन होजे एक्टिव कंसीडरेशन खनजरी मसी मतम दा अथु मतम दा अखोइ ऑनरेबल चीफ मिनिस्टर अदुगा ऑनरेबल मिनिस्टर मजन लेनी मरी लेना डीलर सिंग कोइ फमिन रकांदा कई तो यागे हाइबदो आई मदु तौजे छोइदन तौजगने अदुना मियामना बस सीजन से दे हार फंगoi हाइबगी अवाबदु मदु थादोक पियु Chayet Nariba Indo Myanmar border fencing is survey kudak lep kadabani hana Indo Myanmar border pillars affected areas protection committee na fongdorokli committee asina Soxilagla pillars sing yangsin kibagalona na house survey of India team laktuna village authority amade kunza singda hairamba tawtana taklamdana sathariba survey tawbi thaba kudak lep kadabane athu matamda India government amade Manipur government anina Myanmar government pochumba wafam amade achumba documents sing putoktuna Indo Myanmar border gi fivam khanghan gadabane border fencing ge survey asi lep trabadi lamdam asigi loop kaya galoina na Kongjang kaya sanction na sem sare hari Citizen Amendment Bill 2016 bu yaning da fongdok na Manipur Pradesh Congress Committee MPCC gi mihut kangbu mana ngasi Joint Committee on Citizenship Amendment Bill 2016 gi Chairman Rajendra Agarwal the memorandum ama khushna kre CLP leader o iwo bina luching ba mihut kangbu amana chairman asikya hakthengna una duna karigumba villa se nampu the pass tawkhiba thoklabadi madu da status da oirakatba khudong thiba singi matang da sugaina paudam duna memorandum madu pishin kibine hari Unabaduda villa se Manipur gi miyam gi apama gi mayok ta layamade MPCC na su villa se Manipur da chana hanbagi mayok ta mafung fana leftly fiwam ama hekta da su lepki gani hana fongdok lami hana pau gi sources na makatari Harbamyo kunmukna saba MPCC ki mute kangu sina interlocutor RN Raviga unaduna nation IMM the government of India ga khujik pinakiwa framework agreement ki matangda memorandum mama pishener ba khona rubada appointment pirakidre hari MPCC ki mute singa sina housing makhatana lenga ke luching ba kya unaduna hiram kya da khanna ba amade cherol pishener na ba honari hana pau sina makhatari Manipur lengak na Special Investigation Team SIT ama semdana thijiliba MOBC Department ya hanagi Director KH Dinesh Chandrabu Mobit ki Member Secretary oina hapa Manipur Muslim Welfare Organization MMW on yab ngamloi karigum KH Dinesh Chandrabu Mobit ki Member Secretary oihalle haina lengak order tholak labade MMW on akan bamong the kongjing sanction gani haina lautok rei ngasi hata minu thongda leba MMWO gi office ta paumi singa unaba mata MMWO gi president Pundremium Abdullah Pathan hai MOVC department amadi mobeta aranba thabak kaya taure minority beneficiary singi fangkom tokwa benefit kya official singna haina thokre haibu wafam da yumpham oiraga MMWO na kongjang kya sangsilakhiba laikre lona lenga ka yasinar yanaba ma puraktuna MOVC amadi mobet ki official singi mathakta Dr. Soel Akhtar IAS na chairman oiba SIT ama same dona tijilli aranma kya taure hariba MOVC ki hanagi director KS Dinesh Chandrabu mobet ki members secretary oina hapa si MMWO na yab ngamloi nakalam ramda KS
Dinesh Chandrabu Movet ki member secretary oina ha bahona yi haiduna politician kharana Manipur lenga kamadi chief minister bu misguide tawriba si tokpiu natrabadi media da aran ba tawriba miyoi sing asigi ming lauthokan yana organization asigi president asina section wa thamlakli Dinesh Chandra hai mishak ase masigi si minority mai lenaba institute hai bade Department of Minority Affairs amadi mobes ta mahak suta thajalakpa yaroi mahonda phampi be yaroi kaigum mahak asina kaigum government asina kanago mioi kha brajek wala khargi interest ta mahonda kaino tawkhiba taragadi hairiba kaino si wan khiba tar pi khi pharmacy pi bataragadi Manipur Muslim Welfare Organization na masi khudak tagi haidi order hek tholak pa mikup tagi ai khoi tasengna makhal makha kayagi khongjang che sapchana sanction lagani Mamang sahida pangthokiba Taramathoi suba general election gi scrutiny dumita Khundrakom AC gi MLA Lokeshwar na affidavit ta masagi identity lan islamga mari lenana BJP gi miref oikiba thangjam Mohindro na Manipur High Court ta thangalakiba petition amabu lobi gano maram chadi hana namoijam singhajit kauba mana thangalakiba miscellaneous case adu satnararoi hana Manipur High Court na order ta krehana Mohindro masana paumi sing the fongdokre ngasi nungthil Manipur Press Club ta paumi singa unaba mada BJP gi miref oikiba Mohindro na scrutiny numida da hauzik MLA oiriba Lokeshwar na election gi file tauna na ba returning officer da marilena document pikhalak pada masagi aran identity isillaki khodak returning officer da wakat ki adubu tabi dana election thengna ki bane numida da Lokeshwar da masagi aseng yumnak oinam gi mahuta thokchom amadi apok gi maming na thokchom Navakumar haina lan affidavit iram khiana maral siri nakalamuramda Manipur High Court na kakraba namoijam singhajit ki miscellaneous case adu matang saba madamu court asimakta da move to yagani hana court ki order adu palli aigi election petition ase ki marakta amu miss case ama thajalatuna sigumba election se petition ase lobinu tawbinu masi loi khrabani haiba kaino ma thajalakadagi miss case chatharakpada honorable high court of Manipur na achimba bichar tawbiduna asigu miss case se sanaba yaroi haidan dismiss tawbire akak number power fangbadagi customs division Imphal gi anti smuggling unit amadi customs preventive force more gi apunba officer singi team mamana puna kezi taruk marilumba gold vescut nifu fagat pangam kre lupa crore aniga lak manga lising yankhai gi mamal oigada basana sing ado ns chamasum na anigi more lambida Assam Rifles ki MBCP yaudringaida khuding thabidagi tata tipper amadagi fagat pangam kibne hari thaudogo du chenaba Imphal West ki manung chana leba mayang Imphal gi vengun mayai lekai dagi Mohammed Askar fagat pangam kre ngasi custom office da puthok pangthokiba pau gi mifam amada assistant commissioner RK Darendra Jitna saliba sahi English tingani taran nipan gi oine April amadagi hauraga hauzik fawa custom division Imphal na puna kg kuntare dasmik manga oigada tongan ba case kundagi sana sing fagat pangam kre amadi punna thaudok sing aduga mari lenaba mioi kunsu fagat pangam kre hana fongdoraki my request is people of this Manipur, my request is this. Nowadays we have almost 70 kgs of gold is ripe for disposal. We are trying to dispose of these 70 kgs. As per the Ministry of Finance and RBI's rule, all the seized gold have to be hand over to the State Bank of India. More Police Technopol District ne sinduna numida drug ki mayok ta changshin ba numida se mari lenana nisa gi mayok ta miyam gi khongchar ma chatki khongchar adu More Police ki IB complex ta gi hoduna ima khundong lairembi harau bung de loisin ki khongchar adu da More da leiba tongan ma community leaders sing women organizations sing amadi mahiroi kya na saruk ya ki
इम्फाल की रिम्स रोड लेबा ऑप्टिक्स की दुकान में सतदा चाइनीस हैंड ग्रेनेड यानसिलम ले ngase upung 3 minute nifu muk chatpa matamda hariba bom adu thengnarakibane makha tarakpada lampel police ta pau pirakpadagi Manipur police ki bomb disposal team amade lampel police ki personnel sing kupna yengselaba matung ayupung 9 minute kontra chappa matamda bom adu tek ta kaidana lokhalaba matung lampel gi dumping area da pung 9 minute kun chappa matamda aso engam yaudra pokai hankre bom asi kanana kari maram gi damak thamlambano haiba hauji fabu gi oina khangmangamdri Haukiba jun tarahumdoida mafam kaya turel torban kaibdig ichaw nang kiba miyam na hauji khwaidig chaw na khudong chadaba mayok na riba se ana layong kaya sandurak pasine haksel goi batengbang amata lenga ki mai kaidigi laktabana isaw mayok na khraba miyam na pienda fongdok narakli ngasi Human Rights Council Manipur ki members singna ichaw nang khraba hauji awab mayok na riba wango yamade wavgai e sigi mafam kharada satuna yengsin ki Yangshin Kongchata da isauna swalaba wango esigi manung channel riba paubi tekamade wavgai esigi manung channel riba mayang infal maifum konjin amade mayang infal irongi miyamdi ngasisu layeng bana chingba tengbang amata lenga ki mafumdagi fangdri hana fongdok naraki loinana isauna swalaba mafam singde riba miyam gi haksel gi fibam yangshin raba sem ke rapid action force kadaida chat khrabagi haina wahangsu hangnarakli Amaramda mayang infal maibam konjin mapad turel torban kaiba duda chentha khraba sagol sem memton gi yumasi amuk semjin sajin magi damak lenga ki maikai dagi ngasi fawd karigumba mata khangalak laitri hana memton masana fongdorok pagalona na lenga na yum kai amang ata thokraba sing tengbang pigani haiki badu thabak oina onthok piu haiba wafum thamlaki lenga angna sing hawai khara piraga ichawna solaba mafam singda hanna yengdaba se laibak thibane maruina ana layengi matangda ahenba miyeng sangbiba mathau tai haina yengshin khongchada du saruk yakiba Human Rights Council Manipur gi Secretary Mohammed Ravi Khana fongdoraki Miyobe samaja awaba mayung na bamatang oibanina masi aigi isagi sinbhamdudagi khajikdang kai thokpire harga aikoina health ki department sing hapta amda yamdrabla amak nataga anirakti mafam sing ji soiba jaga sing ji chalaga mari leina ba hidak sing piba health camp sing tawbiba tangai fadaba dakar lei haina khali aduga akoibagi phibam sing jida kang ba tinhak hidak kumba madu sinangai damakta kap thokbiba tangai fadaba leina khali adu masumba thokdok asi Manipur praja singda masigi ana layengi miyeng si khra thuna sangbi dabtaragadi masidagi anaba kyama sandoruna atopa jaga sing na daba jaga sing deso awaba taru hengai leite Isaw na maram oiraga namtha khibadagi miyamna chathok chasin tawul chawna khudong chadaba mayok nariba Imphal iski kiamgai Muslim uruf arabti kairau makting hariba mafam sing asigi lambi sing samjin biner naba kiamgai social development organization na marilena department sing puning sing silakli Fibam sokla bilami sing asigi fibam angasi organization asigi thaumi sing na paumi sing aluna na yangshin khongchara duga mari leina na Mohammed Lelaudin kawba khunja amna fongdor kibada ising thumjin kibadagi sokla bilambi sing asi PMGSY gi makhada sem kibane adubu handaki isau sina mafam kyada namthaba amadi ningkhai kibadagi miyamna chathok chasin tawuda chawna awaba mayok nabagi mathakta khul amaga fauna bug ngamdre miyamna awaba mayok narabasu mari lena ba authority gi miyo yamata ngasi fawba laktuna yengsin bidaba si pende maramaduna mari lena ba department amadi Manipur lengang athu matam semjin biyo karigumba semjin drabadi hen soksin kibadagi hena phibam chararoidra haibagi akiba lairi loinana isaunu namthakraba torban singsu semjin biyo hana fongdoraki ising isau di matamni hujikti nong chuba matamni amak hanna isau si tholakpa tarabadi handak wa khriba sidagi hena saruk kaya hena wagani haibagi de miyam de mi painaba lei maram masina mari leinaba authority na mari leinaba department na ngasi heyeng tawdabida athuba matamda puning singchenbiraga hairiba lonumban makai sisu seman ningi loina na fauna ba yadraba lambi sing ase asisu athuba matamda haidi seman ningi ising isauna so olaba kiamgi miyamda ifsana
san thang polam kya tengbang khre ngase kyam gi ward number 4 da ifsa gi volunteer sing na ching Hawaii thau thum amadi ising na chingba polam sing yenthoki ifsa gi team sing asina sinduna isauna solo bom information da free medical camp am sapang thoki lobasi gi president Joy Chandra kon thozamna lengang na athu matamda miyeng sangbin na basu apil torakli matanga soida break am lobujage break matungda Manipur gi ahan feature film matam gi Manipur bu direction p kiba director Dev Kumar Bosta ahan makaram manmon lifetime achievement award 2018 khushina ki gi pau amade Manipur amasung malem gi tongan tongan i pau sing pudun lakchage impact news bu me yeng ta tu lebiu break matungda mayam bu amana taram nokchari loinana bulletin sigi makhatam pau sing miam de pijari Manipur ki ahan feature film matam ki Manipur direction p kiba director Dev Kumar Bosta ahan bakaram manmon lifetime achievement award 2018 khushina kre konung lampak talaiba Maharaj Chandrakriti auditorium da karam manmon memorial trust amasung cine artists and technicians association sinduna Manipur ki ahan feature film matam ki Manipur puthok kiba laikhidra karam manmon ki ming da katpa award adu khushina kibane Dev Kumar Bosta Khushina ki award to Selwin Lipa Lakama Shoal Ama citation amsung memento yauri lifetime achievement award Lantopu ki thorom gi manung channa ahan Manipur feature film oina English sing macham ban humbutra ni thoide puthokiba matam gi Manipur sakam lang kiba aribam syam arambam lokendro kangabam tomba yengkom Roma yauna saisakpi sing amasung documentary film puthokpa saknaira bahawum Pavan Kumar aiba Bobby Wai Khom busu ikai khumna utki Dev Kumar Bose na lifetime achievement award adu lauraduna mark na han Manipur feature film ama direction piba fangja kiba si chauthok jai mark na Manipur bu nungsi jai tanja fanglabade Manipur film amaga direction pi khige khalli hana fongdokhi Thauramada Athoba Mithunglen and Sarugyakiba Art and Culture Minister El Zenta Kumana, Lamdamasik Hawalakibana, where the actor Oibagi, Gun Chielaba Singbu, Hena Fagat Hanaba Film Institute ki class, Laklib August Hadagi Hauraba Yana Lairi, Lamdamasigi Dagi Putok Libariba Film Sing Asibu, Ngak Senduna Tamnanaba Manipur Film Archives Ama, Tamnanaba Center the Fun PB Nabatak Singadauri Hana Fondoki. Thauramada Lamdamasiki film Gamari Lenaba Mioikiana Sarugyaki. Without Monmon Singh, my dream to make a Manipuri film would not be possible. I have got another dream. I hope all of you agree. That is to see Manipuri films in global map. Beautiful place to make films. It is a place for filmmaking. It's a land for filmmaking. Because when I came here, I found the Manipuri dance and other cultural things. I hope will continue. Manipur State Film and Television Institute. Like Makla August class of Duri, Sediki diploma course of Hogodori, Ilon artist, Shemadori, Jinku Dakoi, Manipur State Film and Television Institute, Sigin Havagi, Film Institute of Sanava, Film City of Sanavagin Havagi. Discussion during the Saba Honapane and the Pashalere, I am not doing Hine, Cinepolis, Putopi, Cinepolis, Mamang Tame, and we are just waiting for the positive, but the views, the comments, but the Miamdo, but the Lakpa, I don't know, but I'm getting low with some bride and a Mamang Tamre, copy of Sinave and a Kutanji. Manipur government ke employees singi apun maze Ashina taret supe demand tarudna changchile khongjangda yana pangam da bhai base langaki ason bane strike asana state sigi sakot thorangda saun akai pire atu matam yana purang ba Manipur Trinamal Congress committee na chirol amada apil taruklei tha sigi kuni thoi gi numidang pung tara ga minute tara manga rom chapra matam da chingmai rong gi ISBT manakta masakhang daba Miyoi Singna Garina Thomlambadagi Raz Midi City the like Lakiba Manipur Students Federation MSF headquarter ki Vice President ki Thau Puramba Ningthauzam Zogeshwar Ngarang Laikidre
Laikidra Jogeswar Kurai Tongam Lekai Ningthozum Dijen Pokone Mark Laikidabada Kaisamtung Tof Lyric MSF ki office ta Lubasiki Taumi Singna Lupki Firal Tangkai Singtaduna Awa Fongdokre Loinana Laikidra Jogeswar ki Tawai Namapu Lakol the Inching the Layrun about minute and 2 minutes left to Kai Kumnavas Utkre Awa Fongdokui Tormuda MSF ki President NG Milana Paumis in the Pongdorokibada Numit Mangani Fazil Laklaba accident asigi matangda langla langjan amata police ki maike digi piraktana lairibasi laibak thibane asigumba miyobi ki punsi temsing na baman thawong sing ase MSM na hakshin lawi maramaduna laingang na thu matamda accident asida chenab sing farna na bahona gadabane chenab sing fawangamdre fawa janims ki mokta lairiba jogeshwar gi ase baksang law kiroi hana su fongdoraki Ningsing Biabadi accident to the Jogeshwar Kapuna Sanminakiba, MSF ki Joint Secretary Ilangwam Anansu accident to the Sok to House Ras Medicity da like at Naribani. Asopodona Maram Wakanda ki Vice President who's like it about whole Abanina, Manipur Police, Amadi Manipuri government. Ngasibo Changsandana Hariba culpritsing ado Habangam than a lady by say, Makoy Aswan Matu Tak Sabani, a quick Naklo Lejadabina, Misham Yam, the Shirasuare, a quidi, Lepak Pai, a quick Pamkon, the Biadi, having among the Sataribato, Sam Manipur Students Federation, you make a digam Tamoy Sokna condemned to Zay, Marmaduna, a two matamda, Maki, Tomomiba, Gari Madi, Musing ado, Paduna, Levak Miam Kangna Maki, while Patap Sataraga, Chara Pibi Gadabani. Amaromda Laikidra Ningthozum Jogeshwar ge accident ta senab gari adu athu matamna putho haibagi demanda ngase Kurai sajo chaithabi lekai gi miyamna wakan wifam chathakrai paumi sindu wangang laduna apokpi Ningthozum ongbi silana minungsi letana asokpubu yengbibagi mohota takhairamduna chatkiba gari adu maralyana changjaraktra fabu khongjang sangchin ki gari hana fongdoraki Panbi Abdi Jogeshwar MSF ki Vice President on a Taupuram Made, accident at the Somina ki MSF ki Joint Secretary Ilangum Anansu, Hauji Ras Medicity like at Naduna Lady Bane. Manipur sida mi amajita amaga heka thomjala maga sakibagi thabuk je ngasida nate toina tore amuhanna thokta na bai isa je ai miyangi damakta ka thokjare aina ni mihat pa se phadribo ai isa loksanjara roi haidana media gi thongda pawjenjari Manipur sida mi amajita amaga heka thomja Human Rights Initiative HRI amadi Youth Forum for Protection of Human Rights Anina Sinduna Observance of International Day in Support of Victims of Torture 2018 Pangthokre Major Kuldaleba Manipur Press Club the Pangthoki Batoramaduda Paumi Singh the Wangang Laduna HRI gi Acting Chairman Yumnam Ratan Kumana Sahi Taret Kuntakmuna Levagasida Ot Panabiki Taudok Oina Puwari the Yauduna Lerabasu Levagasina India gi Makada Democracy Chatpa Levak Oibudagi Asingumba Ot Panabiki Taudok Sing Ase Masing Hena Hengalak Lihana Nungnang Fongdoki Nasiki Tauramada Ot Panabiki Taudokya Laikidraba Victim Singi Family Singna Sarukyaki Ngasi malemna otpane bagi mayokta lepa madi madugi victim da aikoina sahajok pi bagi asuma thorom lakpa kanda aikoi tumin leithokpa yadbagi tanda do lae ngasi aikoi lamdam sida afaswa lakhi bedagi afaswa gi miwot mineida miui kaya ama punsi longkre mayumdagi faraga thiba khangdaba se torture na maram orga thiba khangdabani habse aikoi khangbangami amaromda madugi torture adugi saitheng phangbadagi ngasi aikoi lamdam sida haugatpa kangkhatpa ngamdana miuiba amagi hingbagi chapchaba mahau lowdana leiba miui kangbu aikoi iraksida leide Handak Thokiba Ishauna Maramorga Sing Thumzin Kibadagi relief came the Changja from Loudon Lariba Infal Iski Uruf Muslim Kunaugi Miamda Liam Line we came Pama Angasi Pangtokre Dr. Maria Yauna staff Taranitoina Modern Youth Union Club Urupamadi Youth Forum Uruf Muslim Kusam Naduna Sinduna Hadibathoramadi Urup Salan from Primary Madrasa the Pangtokibani Free Health Camp Basiki Matang the Modern Youth Union Club Urup ki Executive Member Mohammed Riazuddin Fongdoroki Bada Handak Thokiba Isha Ocean Maram Organ Relief Camp Asida Lairi Miam the Bakal Makaki Ana Layong Narak Yabagi Aki Laibagi Matam Chan and Ngak Hongi Pandam the Camp Assissin Mane Amaram da Thokiba Isha was Manipur Langana Torban Simbing the Levaka
ꯂꯧꯊꯣꯛꯄ ꯑꯃꯁꯨꯡ ꯎ ꯋꯥ ꯀꯌꯥ ꯌꯥꯟꯊꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯃꯇꯨꯡꯗ ꯊꯣꯛꯇꯅꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯗꯨꯅ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯂꯣꯏꯅꯅ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗ ꯂꯣꯀꯦꯜ MLA L Rameshwar CMO Imphal East DC Imphal East SDO SDC नचिंबा मियोय क्याना मतिंग पांगलखिबबुसु मॉडर्न यूथ यूनियन क्लब उरुफना थागत फोंदोरखी मतम चाने अखोइगी सरकार सिना इंगसन बिहौदबदगी थीरब इसिंग इचावसी थोगनबनी असुगुमलब सोगलबा इचाव असिदा उरुप मुस्लिम अखोइ सिगे सलामफम सिदैदा के महूम हांगदोकचदुना युम हुमद्रामगा अखोइ चंगजबम पीदुना ngasi awalapasing adagi imung manungsing gi leita larab khudimak sing dui khoi relief camp si hangdokcharaga akoina mateng pangjabani aduga masdaida अखोइगी सरकार नसु मतुंग दसु मतम चाने यंगसन बिदुना सुंबै चावसी थोक्तनाबो होनबिबा आइबा वखललोन दui khoi phongdokchari Retired IAS officer Nekhumang Naisalbu Central Administrative Tribunal CAT की administrative member ओइना खलकपदा जिलाई वाइफाई Students Association चिरोलमदा थागत फोंदोरकली हता मिनु थोंदगी मसागी चै तराउमदोइ सुरब मोहम्मद जायद हुसैन कवमियोयमा मांखरे मोहम्मद जकीर हुसैन एलियस बाबू की मचानुपा से था से हौकी बतांग कुनमंगादा मयुमदगी थोकीबदगी थीब खंगलक्कीदबने हरी नुपा से फिट मंगा की इंची मंगा वांगी कुचु ngawui masam muyamadi tele mamai koidanai natone sambru mathungi maakna thoki matamda amru machugi t-shirt ma letki light blue black machugi khongrau ma set ki Adidas flat slapper ma tongki kanagumna mahakpo thengna birabde manakna police station da natraga imu manungda sinabiu hari मपुरोइबा लैरब नुपी अमबु इज्जत लौनरब होनरबा खंगबोक पार्ट 3 मखा लेकाइद लैबा लाइस्रम सोबा चही निफु मरिबु फादुना लोगी ओइबा चराक फिउ हाइना ngarang numirang खंगबोक पार्ट 3 gi mafam singda maira paibi singna खंगबोक की अकोइबदा माइरा खोंगचत अम चतख्रे खोंगचत अदुदा सरुक याखिबि सिंगना लाइस्रम सोबाबु लेकाइस द चंगजफम पिबा यारोइ सोबा फादुना हक पचैराक पीबियो नुपी की इज्जत कल्लो सोवाब लेकाय सिदगी तानथोकदबने मारा लेबिमियो लोतुना थम यारोय हाइब खोलाव कया लाउकी खोंगचत चटलिंगैदा थवाल पुलिस स्टेशन के सेकंड OC इबोमचाना लुचिंग पर पुलिस टीम मरी लाक्तुना पामदब थौदोक थोक्तनबा कुपन सेनकी सोबाना हौकिबा जून 19 गी नुबिदांग पुंग 13 ताब मतमदा मपुरोइबा लैरबि नुपी अमुबु फमुंग लैरिंगैदा इज्जत लौनरबा होनरबने हरी हौजिक सानबगी पाउदा सलिबा सही असगी जुन 19 की ओडिशा की कटक पांगथोकदरिबा सब जूनियर गर्ल्स नेशनल फुटबॉल चैंपियनशिप ता मणिपुर टीम सरुग्यारगनी चैंपियनशिप अदुदा सरुग्यारगदब सानारोइसिंग अदुना सिजनगदब किड्सिंग ngasi ऑल मणिपुर फुटबॉल एसोसिएशन ना कुंबलंपाक आर्टिफिशियल टर्फ ग्राउंड दा खुसिनखरे सथगदरब चैंपियनशिप अदुदा मणिपुर टीम की ओइना गोलकीपर होम डिफेंडर मंगा मिडफील्डर तरेट अमदे फॉरवर्ड सानारोइ मंगाना सरुग्यागनी लोनना टीम असिगी मैनेजर ओइना KS कल्याणी चनु कोच ओइना N शिवचंद्र लोनना फिजियोलॉजिस्ट ओइना N विनीताना खोंगचत असिदा सरुग्यागमग लोनना मणिपुर की टीम असिना था असि कुनिपांदा कतकिदमक खोंगसानगनी हरी नोय चलम दाइना नोय मैनेजर लेरी कोच लेरी ताना कोनरगा पुनिंग चंगना थानागदबुनी अखोइना हयंग हनगिबदा मयामना लई परेंगा तौरगा नायरमनबुगी नेदना तौरगा सानागदबुनी अखोइ ट्रॉफीदु पुरगा लाकदबुनी एटा अमगा संगदबा अमगा सानेगेदा फाउनगदबनी नोय कोच मैनेजर हाइबे इंगदबुनी एनिवे असि तौरगा पुनिंग चंगना सानारगा अखोइगी मणिपुरगी माइचे नोयना पुरगदबुनी अनिसुबा TS बीरचंद्र सिंह फुटबॉल एकेडमी वेटरन फुटबॉल टूर्नामेंट VSI थांगोई बनमदी सोल्हा FC जोमी विला अनि माई पाखरे चथरिबा वेटरन फुटबॉल असिगी ngasi सानकिबा अहानब लीगता VSI थांगोई बन FC ना इम्फाल
FC Imphal Mayai Koibu Panjal Mari amada Mighty PK Mesa the Mai Pakra V Side Town Bill Sanaroi N Utamna Mesa Taratarit Kunmato Yamadini Putarit Subu minutes in the Panjal Om Lodena M Dewana Meski Humpu Subu Minute Panjal Amaga Zanki Mesa the Mighty Auraba FC Imphal Mayai Kobi Yamatangara Panjaladuna Rohanna penalty the Chanki Tournament as a Sanaki Banishable Likana Solha FC Jomi Bilag Sanaroi Tankam na Meski Kuntram the Nifumari Subu managing the Panjal Ani Chanduna Yumbu TH Beers and Wrestling Football Academy Team A Tawunko Panjal Ani the Mighty Pibangamki Matches the Mighty Horaba TH Beers and Wrestling Football Academy Team A Tawunkoki Amatangara Panjal Laduna El Lolendro Chanbangam Kibane Pasoi Assembly Constituency Manung Channel Tawung Koka TIS Beers Singh Football Academy Sindu Chatariba Tournament Sida Veteran Football Team Tarani to in a group of Tona Kaidok League Match Sing Atoy Ehen Tanari Hayeng Tournament Sigma Khatab League Match Ani Sanaragani Hiren Sagol Semna Kuntramanga Suba Glenmark Sub Junior National Aquatic Championship ta bronze medal lobangam kre tha asigi kunmari dagi Maharashtra dalaiba Shivaji Satrapati Sports Complex ki swimming pool da chathariba Kuntramanga Suba Sub Junior amadi Nifumanga Suba Junior National Aquatic Championship aduda Wangoi dagi Ajit Sagol Sem amadi Thadoi Devi anigi machanupa Hiren Sagol Semna Boys Group 2 gi 50-meter freestyle da second kunmanga ga point taruk ta pantung pam yauduna championship asida Manipur gi ahan medal ama lawangam ki championship asida Manipur gi swimmer tarama pa mapan water polo sanaroi kuntaruk amade diving sanaroi mari yauna puna nupa masam de nupi macha sanaroi nifu mapan aduna KS jila amasung M Purnachandra anina manager gi thaudang lawbaga loina M Deveshwar amade M Lintoi Ngambi anina coach ki thaudang lawri Sathariba championship asida Shanghai Express ki sports journalist M Romena Swimming Federation of India ki technical official oina saruyari Sports Authority of India Sai Center Utlogi ahangwa famari gidamak application kauri forcing the boxing football taekwondo made weightlifting gi course amamni selection test lakdeba July mangada Sai SAG Center uloda pangthokani doinan akupa marol gidamak center asidagi khanglab yagani hana cherol amada khangalakli Ahum Suba Kuraijam Ramnarayan Sastri Memorial State Level Open Chess Tournament King Asi Ani Suba Round Sanaba Loikrei Manipur Chess Association give me yang Makada the Juvenile Club Terasapam Derek Sinduna Club Asigi Sanglenda Sathariba Tournament Asigi Asi Sanakiba matching Loir Pawada K.I. Sanjoy S. Premjit T.I. Sunachan A. Chakritombi O. Ningthem A. Indrajit Linin T.H. N. Raskishwar A. Binit Amadi T.H. Govindwang na point ani fangduna chathariba chess tournament sida mangjil thaduna chatli Kuraijam Ramnarayan Sastri Memorial Trust ki sentang makada chathariba chess tournament sida rated player kunmathoi veteran player taret nupa macha nipanam di nupi macha sanaroi yama yauna unrated player mari puna sanaroi nifutare na Swiss round tareta athoi hen tanari tournament sigi hayeng makataba ahum sub round sanaragani Kokrajhar Assam gi Sai Center the lakliba July 12 digi taramanga fawu chathagadoriba ahumlak suba Aiko Northeast Kickboxing Championship and Promotional Kickboxing da Manipur mode sinduna saruk yarugadaba Manipur Kickboxing team gi sanaroi sing khannanabagi trial selection ama lakliba July amagi ayuk pung nipan tab matamda larigem ong lekai community hall da pangthoklagani haina Kickboxing Association of Manipur gi cherol amada khangalakli Tarahumdoi Suba Laijing Ningthau Alon Kendra Wise League Kam Knockout Kang Tournament Kaisamtong Kendra Kangkur Mai Pakre Ngasi Ibudo Langjing Ningthau gi Sanglen Sanakiba Kang Tournament Asig League Match Samada Kaisamtong Kendra Kangkuna Kundrakpam Kendra Kangkur Panjal Kuntrani Thoi Kun Thoida Mighty Pi Bangam Ki
था से की तरामाथोइदगी लाइजिंग निथौ अपुन कांगुट थांगोइबन सिंदुन चथरगलिब कांग टूर्नामेंट असिदा मणिपुर की तोंगान तोंगानबा मफम सिंगदगी लाकप कांगुट तराना सरुग्यारी हयेंग सानगदब टूर्नामेंट असिगी लीग मैच अमदा थांगोइबन केंद्र ए कांगुट अमदि थोंगजू केंद्र कांगुट अनिना लंबा तौनरगनी मतंग अस्वाद बुलेटिन से टेंशन जद्रिंग मांगोइना हेडलाइंस अमोना थमजरी इंडो म्यांमार ngam की बॉर्डर पिलर 81 अमसुंग सब बॉर्डर पिलर सिंग चनब यारोय हाना यूनाइटेड कमिटी मणिपुर यूसीएम अमु मचुगी क्रॉस मार्क येक्सिन ग्रे ngasi malem sin matung na pangthok na bugum Manipur da su International Day Against Drug Abuse and Illicit Trafficking gi namit palan thoram pangthok rei Arabadi Manipur ani ki marak tholiba border pillar wathoki ajum aran thidong naba Manipur government ki oiba high power committee of CM lehana Chief Minister N Birena Fongorokli Manipur University के वाइस चांसलर की मतक सीरीब मराल तारामंगा की अचुम मराल सिंह आईशादी मिनिस्ट्री ने थिजिल लगन हैना मिनिस्ट्री के जॉइंट सेक्रेटरी ने थाजब पिरक लेहना चीफ मिनिस्टर ने फोंगोरकली यूरिया की ममल का है योन मणिपुर में लगे डीलर सिंह मथक्ता अकन एक्शन लौकट कनी हैना एग्रीकल्चर डिपार्टमेंट की डायरेक्टर PS राजेंद्रन हाईरी अमसुंग कुमजा लिसिंग अमचापन खुमपुत्रा निथोइदा पुथोकिबा मणिपुर की अहान फीचर फिल्म मतम की मणिपुर बुक डायरेक्शन पी के डायरेक्टर देव कुमार बोस्ता अहान मकराम मनमोहन लाइफ टाइम अचीवमेंट अवार्ड 2018 खुशी में